Ngasigi oiba latest update khara thamjage. Laimakong Kangpokpi 2 Surachandpur sakadaba kukising masagi saktakse. Adar card na singba yaramdabasing. Laimakong army gate powder satpe hankidre. Kamjong Tengloponda laiba kukising na KNA-B ga Naksinnaba Yaroi haikre. Nan Manipuri anina Naksinnaba momba yolambadagi. Andro parking na mayamna pare haidi. Janawari tang 13 Republic Day numit asig ayuk pung 4 dagi numidang wairam pung 4 fauba Manipur pumba general strike lagthokle surepa angkijau ayaiba photo hek ukibadagi ichanupada I love you haina hairaki zone ki apopi ma Maselgi Marakta Nongmei Kapnakhre Nongmei Kapnakhre Miyoi Asok Naksinnaba Yaroi Police na Phagatkhre Imphal Police Station gi manung sanba Babuparada laiba Education Minister T.H. Pasanda Kumar gi Quarterda Maselgi Marakta Nongmei Onchindura Nongmei Kapnakhre Miyoi Asok nangkibaga donana Naksinnaba Yaroi Police na Phagatkhre haidi Thodok asi nahan numidang pung 8 rom tarakpa matamda thokibani haidi Press na phangba paw gi matung inna Nongmei na panbadagi soklaba Miyoi adu Nambon Police Station gi manung chana laiba waheng khumandagi Laisram Herojit Jahinipu apokpa laikhidraba Laisram angang kawi haidi Thodok aduda janariba Miyoi aduna Nambon KNA-B janam nando Jahinipu manga kawi haidi Nongmei kapagi Thodok asida janariba Miyoi esti police na phagatkibaga loinana makha taba investigation chathanabagidamak FIR amasu register tawkhre haidi